luhongba ikui kuidana khusigi 12 ki exam so haidoragli makha tamthanaba itattatana hairi adubu khusi nadi yaba kouba leitre numidangi sa ising saba toklaga mayamdo ikoi koina phamduna wari sanari rajena hairei bema isana college kaningdrasu kadana tamba yaba college mayam ama leiri asida tawraga graduation si phawbadi luisin sidana babong ai tamthararoige babong hoina hotnabidana 12 phawba lanba ngamjare masidagi henba kaimta pamjeda aina yamna tamtharaga thaba inkhang ama tawbagi wakhal su leitre abizit to tuminna tarambadagi hairei tamthau hairi thaba inkhang ama tawnabani ni nupi oredi yumgi sa khara thongba wai sitpa taiba phi suba sina loirabo kai kandabda asi hairam laga abizit to phuk hawgatuna chatkre sanana bungodine nupi naga mafina na setlaga mirak tinjaba yamba yamdaba masagi cross khajikta oirabasu thagi tolopni kaina lakpado pamjabani asi hai haiduna mana nangi tawroi haibadi natte nangbu naitom lepangamba misak ama oheningbani hanadagi makha adum tamthahani haibani ne khusi tapna khumlei ima sargi wakhal soi khangi ai hauji mo oibagi ima hoigi mitta aibu mapung mari phabo ina ubagi wani ai wakhal mapung phaba natte miyoi bai khoise seli sari basigi matung ina wakhal hongi haini aina college at bahai se ma mauni khalabasu isung imanabi punbadedi wakhal phathaba ngam hodaba mikup yarok pase nahani ngi haklang thokpa yai kainoina aduna dum yum kaibagi masak oirak pase ima mina tawi haina aina tawni haibadi nate aduda khusi du asi hairam laga adum ka khatkre rajena imose gyan tai ni he sana nokladun hairei ho adubudi sana aigi imoni dana masida nasanupa sinadi yam tamhaningi tawrise aduna aikhoina su chaw yenga tamhanbiraga loire na khalliba hoine aduda masana yadrisini ibungoga maga maina tana zarazani angamba amana ngamzarani hey namausi sune moli lairoi dauriko ho pungse ayaure tumna batawrase sangbiro o ai phamung semjaramagi somdana abizit to makhong sangna tingthoktuna kangthonda nga thaduna tumin phamduna lerami khusi du tapna sangsinduna nokmi hairei sir keigino adu yam sauri dubo saude kanana sawi haino aidi morog yam thakide koin sangdo sarna pangsauda sawi kaigino nangna makha tamthaningde haise aina hauji yum palasi phau lairik tamduna leraga kai phazarige sir o luhongamdradi yadoiro khusi nokfet tawna hairei khangdeda aina nangbu thuna luhongnaba hairubase ai soikre khusi sir anumaina hainuba sir bu aigi punsida phangjabase aigidi khwaidagi laibak phabani sir natana aigidi kanamta leite sir na pumnamakni adu hairaga kaigi aina haiba yadriba aina college ka karakanda kena chaladi sir bu yengmangamgadro ke yu harini nangi life se enjoy tawgadaba moment yam wali experience tangadabani college life ka se fazana enjoy tawgadabani adugi nungaibado nangonde yam phanganingeidi khusi abizit ki khosado tapna paisilaga sargi nakta leiraga phangliba nungaibase sidagi hena nungaiba atay amta leiti abizit khusi gi makhutu chejet paisilai aduga makhong du su khongrai chanduna khusi da luthana yenglaga hairei yengoi khusi nupi haise yam lubani haujikse thainagi matamdo natrabani nupa na piraga leiraga setkani sagani haibagi wakhaldo nupi ayambada leitrabani ai isa independent oidaba yade nupa na thoabasu nupi aisu ai ge pamba khara tawnaba financial independent oidaba yade khanaraba matamni nupa dagi lawba haibase nongmusu harau nupiramni nongmusu phagi oi kai oina nangsu paisa di phajana season nei kain harambada
ꯅꯨꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯁꯥꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯣ? ꯑꯗꯣ ꯑꯩꯗꯤ ꯄꯩꯁꯥꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯗ. ꯀꯥ ꯚꯔꯥꯁꯨ ꯇꯤꯡꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ. ꯐꯤ ꯐꯅꯦꯛ ꯍꯥꯏꯔꯦ ꯏꯃꯥꯅ ꯑꯗꯨꯝ ꯂꯩꯕꯤꯅꯤ. ꯆꯥꯕꯅ ꯁꯥꯔꯅ ꯊꯥꯛꯄꯤꯔꯤ. ꯑꯩꯒꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯇꯤꯡꯐꯝ ꯂꯩꯇꯦꯗ. ꯑꯍꯩꯃꯥ, ꯑꯩꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯀꯃꯟ ꯑꯣꯏꯕ ꯋꯥꯔꯤꯗꯨꯅꯤ ꯂꯤꯔꯤꯁꯤ. ꯌꯦꯡꯉꯣ, ꯑꯩꯒꯤ ꯍꯥꯏꯕ ꯁꯦꯜ ꯈꯖꯤꯛꯇꯪ ꯊꯣꯛꯂꯕꯗꯤ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯏꯅꯤꯡꯅꯤꯗꯣ. ꯅꯪꯅ ꯇꯧꯕꯗ ꯊꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇ꯭ꯔꯦ. ꯅꯨꯄꯥ ꯑꯗꯨꯒ ꯅꯪꯒ ꯀꯥꯏꯅꯔꯦꯅꯁꯨ ꯂꯧꯔꯁꯤ. ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯇꯣ ꯇꯧꯅꯕꯅꯤ. ꯑꯩꯅꯗꯤ ꯁꯥꯔꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ. ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯗꯨꯒ ꯁꯥꯔꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ. ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯕ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯦꯗꯅ. ꯁꯥꯔ, ꯀꯩꯅꯣꯝ ꯌꯦꯡꯒꯦꯔꯥ? ꯀꯩꯅꯣ? ꯈꯨꯁꯤ ꯍꯧꯒꯠꯇꯨꯅ ꯒꯣꯗ꯭ꯔꯦꯖ ꯑꯗꯨ ꯍꯥꯡꯉꯤ, ꯑꯗꯨꯒ ꯂꯣꯀꯔ ꯑꯗꯨꯗꯒꯤ ꯁꯦꯡꯒꯥꯎ ꯑꯃ ꯄꯨꯊꯣꯔꯛꯏ. ꯀꯩꯅꯣ ꯑꯗꯨꯕꯣ? ꯈꯨꯁꯤ ꯈꯨꯝꯗꯦ. ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯁꯦꯡꯒꯥꯎ ꯑꯗꯨ ꯄꯨꯂꯞ ꯍꯦꯛꯇ ꯍꯩꯊꯔꯛꯏ. 100 ꯆꯞꯄꯤ, 10 ꯆꯞꯄꯤ, ꯄꯩꯁꯥ ꯑꯆꯣꯏꯕ 500 ꯆꯞꯄꯤ ꯀꯦꯜꯂꯛꯏ. ꯁꯤꯗꯤ ꯀꯥꯏꯗꯩꯅꯣ? ꯁꯥꯔꯅ ꯍꯌꯦꯡꯋꯥꯏ ꯇꯣꯉꯥꯟ ꯆꯥꯅꯔꯁꯦ ꯍꯥꯏꯔꯁꯨꯅ ꯇꯨꯡꯁꯤꯟꯕ. ꯑꯚꯤꯖꯤꯠꯇꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ, ꯑꯗꯣ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕ? ꯑꯩꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯊꯕꯛ ꯇꯦꯛ ꯇꯦꯛ ꯃꯤꯒꯤꯗ ꯈꯔ ꯆꯠꯄ, ꯆꯦꯡ ꯈꯩꯕ, ꯀꯣꯟ ꯐꯦꯡꯕ, ꯑꯗꯨꯗ ꯄꯤꯔꯛꯄꯅꯤ. ꯏꯟꯗꯣꯝꯆꯥꯅ ꯃꯔꯛꯇꯒ ꯄꯤꯔꯛꯈꯤꯕꯁꯨ ꯌꯥꯎꯏ. ꯑꯗꯨꯗꯩꯗꯤ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯏꯃꯥꯗ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯊꯕꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯣ, ꯑꯗꯨꯗ ꯏꯃꯥꯅ ꯊꯕꯛꯀ ꯇꯣꯂꯣꯞꯀ ꯆꯥꯟꯅꯗꯅ ꯄꯤꯔꯛꯄ ꯄꯩꯁా. ꯑꯗꯣ ꯑꯩꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯁꯥꯔꯅ ꯑꯣꯏꯅ ꯊꯝꯖꯤꯟꯕꯤꯌꯣ. ꯑꯩ ꯊꯝꯖꯤꯜꯂꯣꯏꯒꯦ. ꯍꯌꯦꯡꯁꯦ ꯊꯕꯛ ꯆꯠꯄꯗ ꯅꯪꯒ ꯄꯨꯟꯅ ꯆꯠꯂꯒꯅꯦ, ꯅꯪꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯉꯁꯤ. ꯑꯗꯨꯒ ꯑꯗꯨꯗ ꯑꯣꯏꯅ ꯊꯝꯃꯁꯤ. ꯇꯜꯂꯦꯕ ꯁꯥꯔ. ꯁꯥꯔꯅ ꯁꯨꯝ ꯄꯥꯏꯕꯤꯌꯣꯕ. ꯃꯁꯤꯗꯤꯕ, ꯏꯆꯥ ꯑꯆꯧꯕꯤꯒꯤ ꯅꯤꯡꯉꯥꯏꯅꯤꯅ ꯇꯧꯕ ꯇꯥꯔꯦꯗꯅ. ꯑꯗꯣ ꯁꯥꯔ, ꯁꯥꯔꯒꯤ ꯀꯥꯡꯈꯜꯗꯣ ꯁꯥꯔ ꯑꯗꯨꯝ ꯊꯥꯖꯔꯨꯔꯣ. ꯑꯩꯒꯤꯁꯨ ꯑꯃꯨꯛꯇ ꯊꯥꯕꯤꯔꯝꯃꯣ. ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯇꯨꯝꯃꯅꯤ. ꯍꯤꯞꯄꯣ, ꯀꯥꯡꯈꯜ ꯊꯥꯗꯔꯛꯀꯦ. ꯁꯥꯔ, ꯌꯥꯔꯦ, ꯑꯩ ꯊꯥꯖꯔꯒꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯅꯪ ナꯀꯟꯗ ꯇꯨꯝꯃꯅꯤ. ꯑꯁꯤ ꯍꯥꯏꯅ ꯈꯨꯁꯤꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯏ. ꯁꯥꯔ, ꯑꯩꯗꯤ ꯀꯥꯎꯊꯔꯛꯁꯅꯤ. ꯉꯝꯃꯗꯤ ꯀꯥꯎꯊꯕꯤꯌꯨꯅꯦ. ꯑꯣꯏꯕꯦ, ꯀꯥꯎꯊꯖꯅꯤꯀꯣ. ꯀꯥꯎꯊꯖꯧꯅꯦ. ꯈꯪꯍꯧꯗꯦ. ꯈꯨꯁꯤꯅ ꯑꯚꯤꯖꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯏꯟꯊꯈꯤꯕ. ꯑꯚꯤꯖꯤꯠꯅ ꯑꯌꯣ ꯈꯪꯉꯕ꯭ꯔꯥꯗ. ꯑꯚꯤꯖꯤꯠꯇꯨ ꯅꯣꯛꯃꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯍꯪꯂꯛꯏ, ꯅꯪꯕꯨ ꯍꯤꯗꯥꯛ ꯆꯥꯔꯕ꯭ꯔꯣ? ꯈꯨꯁꯤ ꯃꯔꯩꯗ ꯆꯤꯛꯂꯒ, ꯑꯌꯥ, ꯀꯥꯎꯏꯅꯦ. ꯀꯥꯎꯅꯤ ꯅꯪꯗꯤ. ꯑꯚꯤꯖꯤꯠ ꯑꯁꯤ ꯍꯥꯏꯅ ꯁꯥꯏꯠ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯒꯨꯂꯤ ꯑꯗꯨ ꯈꯣꯛꯇꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨꯒ ꯈꯨꯁꯤꯗ ꯄꯤꯔꯛꯏ. ꯈꯨꯁꯤꯁꯨ ꯂꯧꯗꯨꯅ ꯑꯗꯨꯃꯛ ꯆꯥꯏ. ꯁꯥꯔ, ꯑꯩꯁꯦ ꯅꯥꯕ ꯁꯨꯡꯐ ꯐꯔꯔꯣꯏꯗ꯭ꯔꯥ? ꯐꯅꯕꯅꯤꯅꯦ ꯆꯥꯔꯤꯁꯦ. ꯄꯨꯡꯁꯦ ꯌꯧꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯤꯀꯣ. ꯍꯣꯏ ꯁꯥꯔ. ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯈꯨꯁꯤꯗꯤ ꯃꯤꯀꯞ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯦ. ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯡ 9 ꯍꯦꯜꯂꯝꯂꯦ. ꯇꯍꯥ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯔꯝꯃꯤ. ꯑꯚꯤꯖꯤꯠꯁꯨ ꯊꯕꯛ ꯆꯠꯂꯝꯂꯦ. ꯁꯅꯥꯅ, ꯏꯕꯦꯝꯃ, ꯆꯥꯗꯣ ꯍꯩꯔꯣ, ꯏꯃꯥꯒ ꯁꯤꯗ ꯊꯛꯑꯁꯤ ꯂꯥꯛꯑꯣ. ꯈꯨꯁꯤꯗꯨ ꯁꯅꯥꯅꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯏꯀꯥꯏꯈ꯭ꯔꯦ ꯍꯦꯟꯅ. ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ. ꯂꯣꯏꯔꯕꯅꯤ, ꯂꯥꯛꯑꯣ ꯁꯤꯗ. ꯈꯨꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯍꯤꯗꯥꯛ ꯆꯥꯔꯒ ꯇꯨꯝꯊꯕꯗꯨꯗ. ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯂꯩꯃꯥ, ꯏꯃꯧꯒꯤ ꯆꯥꯗꯣ ꯑꯃꯨꯛꯇ ꯍꯩꯕꯤꯔꯛꯑꯣ. ꯂꯩꯃꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯥꯗꯣ ꯍꯩꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯑꯩꯅ ꯁꯨꯝ ꯇꯧꯔꯁꯨ ꯌꯥꯕꯁꯤꯗ. ꯂꯩꯃꯅ, ꯊꯛꯇꯣꯛꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ. ꯈꯨꯁꯤ ꯆꯥꯗꯨ ꯄ꯭ꯔꯞ ꯊꯛꯆꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯂꯩꯃꯒꯤ ꯃꯇꯦꯡ ꯁꯠ ꯄꯥꯡꯁꯤꯜꯂꯤ. ꯑꯃꯨꯛꯁꯨ ꯃꯨꯅ ꯂꯩꯃꯗ ꯌꯦꯡꯖꯔꯛꯏ. ꯂꯩꯃ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯆꯥꯕꯨ? ꯈꯨꯁꯤ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ, ꯀꯩꯁꯨ ꯇꯧꯗꯦꯗ. ꯏꯟꯗꯣꯝꯆꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯣ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯕꯅꯤꯗ.
ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯂꯩꯔꯁꯨꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯅꯟꯗꯣꯝꯆꯥꯅ ꯊꯣꯡꯗꯣꯏꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯃꯨꯁꯨ ꯆꯪꯂꯛꯏ ꯍꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯤꯡꯁꯦ ꯃꯧꯗ ꯂꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯗꯗꯤ ꯏꯇꯩꯝꯕꯦꯝꯃ ꯂꯩꯃꯒꯥꯁꯦ ꯅꯣꯡꯃꯇ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯍꯪꯕꯤꯕ ꯅꯠꯇꯦꯀꯣ ꯈꯨꯁꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯥꯏꯃꯨ ꯍꯥꯟꯅ ꯏꯟꯗꯣꯝꯆꯥꯅ ꯊꯣꯡꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯦꯗꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯇꯥꯃꯥꯏꯃꯨꯕꯣ ꯍꯣ ꯏꯕꯦꯝꯃ ꯍꯪꯕꯤꯔꯤꯗꯨꯅ ꯄꯦꯟꯖꯔꯕꯗꯣ ꯑꯗꯣ ꯅꯪꯅ ꯄꯥꯝꯃꯦꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯔꯝꯕ ꯂꯩ ꯆꯥꯔꯁꯤꯡꯗꯣ ꯑꯩꯅ ꯄꯥꯕꯨꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡꯅꯅꯦ ꯍꯣꯔꯦꯟ ꯅꯪꯒ ꯄꯨꯟꯅ ꯆꯠꯂꯒ ꯂꯩꯔꯨꯔꯣ ꯍꯥꯏꯔꯕꯅꯤ ꯄꯩꯁꯥꯁꯨ ꯄꯤꯔꯛꯏ ꯑꯁ ꯇꯥꯃꯥꯏꯃꯣ ꯀꯩꯗꯧꯅ ꯍꯥꯏꯔꯨꯏꯅꯣ ꯑꯗꯨꯝ ꯇꯞꯅ ꯂꯩꯔꯁꯨ ꯌꯥꯕꯗꯨꯗ ꯍꯣ ꯅꯪ ꯅꯊꯧ ꯂꯩꯇ꯭ꯔꯦꯅꯅꯦ ꯅꯊꯧ ꯄꯤꯕꯤꯒꯦ ꯇꯧꯕ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯃꯥꯏꯃꯣ ꯅꯪ ꯅꯊꯧ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯔꯗꯤ ꯉꯥꯁꯦ ꯃꯀꯨ ꯑꯃꯨꯛꯇ ꯈꯦꯂꯧꯁꯦ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯑꯃ ꯏꯔꯣꯜꯂꯦ ꯔꯧ ꯃꯆꯥꯁꯦ ꯁꯤꯃ ꯇꯥꯎꯔꯒꯦ ꯆꯝꯐꯨꯠ ꯑꯃꯒ ꯏꯕꯨꯡꯉꯣꯁꯨ ꯉꯟꯅ ꯍꯜꯂꯛꯀꯅꯤꯅ ꯆꯥꯛꯀ ꯆꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯣꯂꯦꯖꯀ ꯁꯨꯇꯤ ꯊꯥꯅꯔꯛꯄ ꯇꯟꯖꯥ ꯑꯗꯨꯅꯤ ꯉꯥꯟꯕ ꯔꯥꯙꯤꯀꯥꯕꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ ꯀꯣꯂꯦꯖ ꯃꯄꯥꯗꯒꯤ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯕు ꯔꯥꯙꯤꯀꯥꯅ ꯎꯁꯤꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ ꯌꯨꯝꯒꯤ ꯂꯩꯔꯛ ꯆꯪꯕ ꯐꯥꯎꯕ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯗꯥꯉꯥꯟꯕ ꯁꯥꯔ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯈꯪꯉꯗꯤ ꯌꯥꯝ ꯐꯖꯗꯦ ꯏꯀꯥꯏꯖꯩꯀꯣ ꯌꯨꯝꯒꯤ ꯂꯩꯔꯛ ꯌꯧꯔꯛꯑꯕꯅꯤ ꯂꯣꯏ ꯈꯪꯉꯕꯅꯤ ꯑꯩꯅ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯅꯪ ꯁꯦꯟꯅꯔꯤꯅꯦ ꯑꯩꯒꯤꯁꯦ ꯑꯁ ꯅꯪꯗꯤ ꯅꯃꯥ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ ꯅꯪꯒꯤ ꯁꯥꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯀꯣꯏꯔꯨꯔꯣ ꯄꯥꯠꯂꯤꯉꯩꯗꯗꯤ ꯍꯌꯦꯡꯗꯁꯨ ꯅꯣꯟꯖꯧ ꯍꯥꯏꯕ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯁꯥꯇ꯭ꯔꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦ ꯂꯣꯏ ꯅꯝꯃꯒ ꯊꯣꯛꯂꯛꯑꯦ ꯏꯁ ꯄ꯭ꯔꯃꯥꯟꯒꯗꯤ ꯍꯌꯦꯡꯁꯤꯅ ꯀꯅꯥꯅꯣ ꯌꯥꯔꯦ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯅꯪꯁꯨ ꯇꯥꯟꯅꯔꯦ ꯃꯇꯤꯛ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯏ ꯅꯁꯛ ꯅꯇꯧ ꯍꯥꯏꯔ ꯌꯥꯝ ꯐꯖꯕꯁꯨ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯁꯤꯠꯇꯕꯤ ꯃꯤꯡꯊꯣꯜ ꯐꯪꯍꯧꯅꯤꯅ ꯀꯟꯕꯤꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯌꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯕ ꯑꯣ ꯌꯥꯗ꯭ꯔꯗꯤ ꯁꯤꯠꯇ꯭ꯔꯦꯗꯅ ꯏꯁ ꯍꯣ ꯌꯥꯔꯦ ꯑꯗꯨꯝ ꯁꯤꯠꯇꯅ ꯂꯩꯖꯔꯒꯦ ꯑꯩ ꯀꯩꯀꯥꯟꯗꯕꯗ ꯐꯖꯕꯤ ꯁꯤꯠꯀꯗꯕꯤ ꯑꯃ ꯊꯤꯔꯣ ꯀꯩꯅꯣ ꯃꯁꯥꯁꯦ ꯅꯨꯄꯤ ꯐꯪꯉꯔꯣꯏꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤ ꯗꯥꯉꯥꯟꯕ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯦ ꯍꯜꯂꯣꯕꯁꯦ ꯑꯥꯗꯒꯤ ꯏꯟꯅꯔꯛꯄꯅꯤ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯌꯥꯗꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕ ꯑꯗꯨꯗꯤ ꯏꯟꯅꯔꯛꯄꯒꯤ ꯃꯃꯜꯗꯤ ꯑꯁ ꯃꯃꯜ ꯄꯤꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇꯦ ꯌꯥꯝ ꯂꯥꯏꯔꯖꯔꯦ ꯔꯥꯙꯤꯀꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯅꯨꯡꯃꯤ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯍꯜꯂꯛꯏ ꯂꯩꯃꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯉꯥꯟꯕ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯦ ꯏꯃꯥ ꯃꯤ ꯑꯃ ꯊꯤꯕ ꯂꯥꯛꯑꯝꯕꯅꯤ ꯏꯃꯥ ꯍꯣꯏꯗ ꯆꯪꯂꯒ ꯍꯪꯁꯤꯔꯥꯅ ꯁꯨꯝ ꯈꯜꯂꯤꯕ ꯌꯨꯝꯁꯦ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯂꯣꯏꯅꯦ ꯀꯅꯥꯅꯣ ꯅꯪꯅ ꯍꯪꯅꯤꯡꯂꯤꯕꯣ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯆꯪꯉꯦꯀꯣ ꯏꯆꯥꯅꯁꯨ ꯍꯪꯉꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯉꯥꯟꯕꯗꯣ ꯅꯣꯛꯃꯤ ꯃꯃꯥꯏꯗ ꯂꯩꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯃꯁꯨ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯖꯥꯠꯅꯤꯀꯣ ꯂꯩꯃ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯋꯥꯕ ꯆꯤꯡꯅꯕꯅ ꯅꯩꯍꯜꯂꯕ ꯈꯣꯟꯖꯦꯜꯗ ꯉꯥꯟꯕꯁꯤꯁꯨ ꯄꯥꯈꯪ ꯑꯣꯏꯕꯅꯔ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥꯁꯤꯗ ꯇꯣꯏꯅ ꯊꯦꯡꯅꯩꯅꯦ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒ ꯑꯁꯨꯝꯅ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯗ ꯔꯥꯙꯤꯀꯥ ꯆꯥꯛꯈꯨꯝꯗ ꯑꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯍꯜꯂꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯔꯥꯙꯤꯀꯥ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯍꯜꯂꯛꯄꯕꯨꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯒꯦꯠꯁꯤꯗꯅꯦ ꯉꯥꯟꯕꯗꯣ ꯍꯦꯛ ꯊꯦꯡꯅꯔꯦ ꯃꯤ ꯑꯃ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯀꯅꯥꯅꯣ ꯍꯪꯕꯁꯨ ꯍꯪꯂꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯔꯥꯙꯤꯀꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯃꯇꯝ ꯌꯧꯔꯕꯅꯤꯀꯣ ꯍꯟꯗꯛꯅ ꯂꯥꯁ ꯁꯦꯃꯤꯁꯇꯔꯅꯤꯅ ꯀꯣꯆꯤꯡ ꯌꯥꯎꯔꯒ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯃꯥꯁꯇꯔ ꯑꯃꯨꯛ ꯇꯧꯊꯅꯕ ꯇꯧꯗꯣꯏꯅꯤ ꯌꯦꯡꯉꯣꯏ ꯑꯔꯥꯏꯕ ꯊꯕꯛ ꯑꯁꯤꯃ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯎꯔꯀꯥꯟꯗ ꯃꯥꯅ ꯇꯧꯔꯤꯕꯗꯣ
ꯌꯥꯝꯅꯗꯤ ꯂꯥꯏꯕ ꯃꯥꯟꯕ, ꯑꯗꯨꯕꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯨꯔꯕꯗꯤ ꯉꯝꯗꯕ꯫ ꯑꯗꯨꯅꯅꯦ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯇꯝꯂꯕꯁꯨ ꯑꯃꯕꯨ ꯇꯧꯔꯕꯁꯨ ꯃꯈꯣꯡ ꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯩꯕ ꯑꯗꯨꯅꯤꯀꯣ ꯗꯔꯀꯥꯔꯗꯤ꯫ ꯃꯤꯅ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯣꯏꯅꯤꯡꯕ, ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯑꯣꯏꯅꯤꯡꯕ, ꯑꯔꯦꯞꯄ ꯂꯩꯇꯕ ꯋꯥꯈꯜꯗꯤ ꯌꯥꯗꯦ꯫ ꯑꯩꯗꯤ ꯑꯁꯤꯃ ꯍꯥꯏꯅꯅꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯕ ꯉꯝꯗ ꯃꯔꯛ ꯃꯌꯥꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯔꯧꯁꯤꯡ ꯍꯩꯕ ꯌꯧꯗꯕ, ꯌꯥꯝꯅ ꯈꯪꯗꯅ ꯄꯨꯝꯅꯃꯛ ꯈꯪꯕ ꯁꯥꯕ ꯑꯗꯨꯗꯒꯤꯅꯤ꯫ ꯁꯦꯡꯅ ꯋꯥꯈꯜ ꯂꯦꯞꯄ, ꯄꯨꯛꯆꯦꯜ ꯍꯣꯡꯗꯕ ꯑꯣꯏꯔꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯣꯖꯥ ꯀꯌꯥ ꯀꯌꯥꯅꯣ ꯂꯩꯔꯤꯁꯦ? ꯃꯤꯅ ꯄꯥꯝꯅꯕꯗꯤ ꯈꯔ ꯈꯛꯅꯤ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯄꯥꯝꯅꯕ ꯍꯥꯏꯕꯁꯦ ꯃꯔꯝ ꯂꯩꯔꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣꯏꯕꯦꯝꯃ꯫ ꯍꯣꯏ ꯃꯥ, ꯑꯗꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯅꯝꯃꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤꯕꯨ? ꯏꯁꯥꯗꯕꯨ ꯅꯅꯝꯃꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩꯁꯨꯕꯨꯗꯤ ꯍꯥꯏꯔꯛꯇꯦꯗ, ꯑꯩꯅ ꯆꯠꯄꯗꯁꯨ ꯀꯧꯅꯤꯡꯒꯨꯝ ꯀꯧꯅꯤꯡꯗꯒꯨꯝ ꯁꯨꯝ ꯇꯧꯕ꯫ ꯊꯤꯗ ꯃꯁꯤꯗꯤꯕ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ, ꯀꯩꯝꯇ ꯇꯧꯔꯝꯂꯣꯏ꯫ ꯅꯪꯅꯅꯦ ꯃꯧ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯀꯣꯏꯖꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯏꯃꯥꯒꯤ ꯈꯨꯗꯣꯞꯇꯣ ꯏꯅꯝꯃꯅ ꯁꯤꯕ ꯎꯕꯗ ꯊꯋꯥꯏ ꯁꯦꯛꯇ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯏꯍꯦ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯏꯗꯀꯣ꯫ ꯅꯪꯒꯤꯁꯨ ꯀꯣꯟꯅ ꯚꯥꯔꯤꯗ ꯑꯃ ꯁꯥꯕ ꯌꯥꯏꯁꯦ꯫ ꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯂꯩꯔꯦ, ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯤ ꯐꯅꯦꯛ ꯑꯃꯁꯨ ꯍꯥꯞꯇ꯭ꯔꯦ꯫ ꯑꯥꯗ ꯌꯨꯝꯗ ꯏꯃꯥ ꯏꯕꯦꯝꯃꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯕꯗꯨꯗ ꯑꯩꯅ 5,000 ꯄꯤꯕ ꯐꯤ ꯄꯤꯔꯨꯕꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯆꯟꯅꯐꯝ ꯈꯪꯂꯣꯏ꯫ ꯑꯗꯨꯅꯅꯦ ꯈꯨꯗꯣꯞꯇꯣ ꯑꯗꯨꯝ ꯄꯤꯈ꯭ꯔꯕꯅꯤ꯫ ꯔꯥꯙꯤꯀꯥ ꯈꯔ ꯋꯥꯔꯧꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯕꯨ ꯑꯗꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯄꯤꯅꯤ, ꯑꯩꯒꯤ ꯏꯆꯥ ꯀꯣꯛꯍꯟ ꯂꯥꯏꯍꯟꯒꯤꯅꯤ ꯍꯥꯏꯔꯒ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯇꯣꯞ ꯑꯃꯗ ꯍꯦꯛꯇ ꯄꯤꯕ? ꯐꯅ ꯅꯨꯡꯁꯤꯅꯔꯁꯨ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯀꯩꯁꯨ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯆꯨꯝꯅꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯁꯨ ꯂꯣꯏꯅꯕ ꯌꯥꯕ ꯆꯥꯡ ꯐꯥꯎꯗꯪ ꯂꯣꯏꯅꯁꯦ, ꯌꯥꯝꯅ ꯅꯛꯁꯤꯟꯅꯒꯨꯝꯁꯦ꯫ ꯂꯩꯃ ꯔꯥꯙꯤꯀꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯦ, ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯡ ꯃꯇꯥꯡꯅꯅꯤꯗ, ꯏꯆꯥꯒꯤꯁꯨ ꯑꯃꯨꯛ ꯁꯥꯅꯤ ꯏꯃꯥꯅ꯫ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯇꯨꯅ ꯄꯦꯟꯅ ꯀꯞꯄꯤ꯫ ꯑꯃꯨꯛꯁꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯐꯤꯖꯤ ꯑꯗꯨꯅ ꯐꯤꯕꯨꯟ ꯅꯝꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅꯕ ꯍꯣꯠꯅꯩ꯫ ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ? ꯑꯩ ꯂꯃꯨꯛꯅꯔꯦ ꯏꯃꯥ, ꯅꯆꯥ ꯋꯥꯔꯦ꯫ ꯅꯆꯥꯒꯤ ꯂꯝꯕꯤꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯕ ꯌꯥꯕ ꯈꯣꯡꯐꯝꯁꯨ ꯅꯠꯇꯦ꯫ ꯀꯅꯥꯗꯅꯣ ꯑꯩꯅ ꯋꯥꯔꯕ ꯊꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯨꯒꯗꯕ? ꯏꯃꯥ, ꯅꯪꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯔꯕ ꯃꯥꯜꯂꯤ, ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯏꯃꯥ, ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯄꯤꯌꯨꯕ꯫ ꯅꯆꯥꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯁꯦ ꯂꯤꯔꯒ ꯅꯆꯥ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯒꯦ꯫ ꯀꯅꯥꯗꯅꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯌꯦꯜꯂꯨꯒꯗꯕ? ꯅꯨꯡꯁꯤꯕꯇꯅ ꯄꯥꯊꯔꯛꯂꯕ ꯊꯃꯣꯏꯁꯦ ꯀꯔꯝꯕ ꯏꯆꯥꯗ ꯇꯝꯂꯒ ꯃꯃꯥ ꯑꯩꯒꯤ ꯋꯥꯕꯨ ꯊꯥꯖꯒꯅꯤ? ꯏꯆꯥ ꯈꯨꯁꯤꯗ ꯇꯝꯂꯨꯔꯦ, ꯅꯆꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯕꯤ, ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤꯡꯊꯣꯜ꯫ ꯏꯆꯥ ꯔꯥꯙꯤꯀꯥꯗ ꯇꯝꯂꯨꯔꯦ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯦ, ꯃꯤꯔꯥꯏꯕꯤꯔꯦ ꯍꯥꯏꯅ ꯂꯧꯈꯤꯕ꯫ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯆꯥꯎꯕ ꯄꯥꯞ ꯇꯧꯔꯨꯕꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯋꯥꯕ, ꯊꯥꯡꯊꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤꯕꯨ? ꯂꯩꯃ ꯃꯊꯟꯇ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯀꯞꯄꯁꯨ ꯂꯦꯞꯇꯦ꯫ ꯆꯤꯟꯊꯔꯤꯕ ꯃꯄꯤ ꯐꯤꯖꯤ ꯑꯗꯨꯅ ꯇꯩꯊꯣꯛꯆꯩ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯁ꯭ꯌꯥꯝꯒꯤ ꯁꯛꯇꯝ꯫ ꯈꯨꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤ ꯈꯨꯁꯤꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯈꯤꯕ ꯑꯗꯨ꯫ ꯑꯃꯨꯛꯁꯨ ꯃꯃꯣꯟ ꯅꯣꯛꯆꯩ꯫
ꯄꯣꯛꯄꯒꯤ ꯃꯤꯀꯨꯞ ꯈꯔ ꯅꯠꯇꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯈꯤꯗ꯭ꯔꯕ ꯃꯆꯥꯕꯨ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯧꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯁꯥ ꯈꯪꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯁ꯭ꯌꯥꯝꯅ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡ ꯃꯤꯅꯝꯕ ꯅꯠꯇꯦ, ꯑꯃꯛꯄ ꯌꯥꯎꯗꯦ꯫ ꯁ꯭ꯌꯥꯝꯅ ꯂꯨꯍꯣꯡꯕ ꯊꯤꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯂꯩꯃꯥ, ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯑꯃꯅ ꯈꯨꯗꯤꯡꯃꯛ ꯆꯔꯛ ꯆꯍꯤꯡꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯦ꯫ ꯍꯌꯦꯡ ꯏꯆꯥꯁꯤꯡꯁꯤꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯄꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯃꯛꯄꯨ ꯉꯍꯥꯟ ꯃꯈꯩ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯔꯥꯙꯤꯀꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯕꯨ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯕꯤ ꯏꯆꯥ ꯈꯨꯁꯤꯅ ꯄꯤꯔꯛꯄ ꯁꯥꯕꯅꯤ ꯈꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯡꯗ ꯂꯩꯔꯤꯕꯤ ꯃꯤꯃꯥꯟꯅꯕꯤ ꯑꯚꯤꯖꯤꯠꯀꯤ ꯂꯣꯏꯅꯕꯤ ꯑꯁꯤꯕꯨ ꯏꯆꯥꯅꯤ ꯈꯟꯖꯒꯦ꯫ ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯏꯆꯥ ꯔꯥꯙꯤꯀꯥꯕꯨꯗꯤ ꯂꯥꯞꯅ ꯌꯦꯡꯖꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯕꯤꯌꯨꯀꯣ꯫ ꯂꯩꯃ ꯃꯤꯀꯨꯞꯇꯨꯗ ꯔꯥꯙꯤꯀꯥ ꯀꯅꯥꯅꯣ, ꯑꯚꯤꯖꯤꯠꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯈꯨꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯥꯛꯊꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯖꯤꯟꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯔꯥꯙꯤꯀꯥꯗꯤ ꯊꯝꯀꯣ, ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯨꯡꯁꯤꯕꯤꯌꯨ, ꯄꯤꯅꯤꯡꯕ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯕꯤꯌꯨ, ꯃꯗꯨꯅ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯒꯅꯤ꯫ ꯅꯨꯡꯁꯤꯅ ꯃꯤꯅꯝꯕ ꯌꯥꯎꯗ, ꯀꯂꯛꯄ ꯌꯥꯎꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯥꯟꯊꯕꯤꯌꯨ, ꯃꯗꯨꯅ ꯂꯪꯖꯈꯤꯕ ꯄꯥꯞ ꯀꯣꯛꯀꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯙꯤꯀꯥ ꯂꯥꯛꯏ꯫ ꯏꯃꯥ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯅ ꯑꯁꯣꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯤꯔꯨꯔꯤ꯫ ꯏꯃꯥꯕꯨ ꯊꯤꯔꯨꯔꯤꯕ? ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯗꯥ ꯑꯚꯤꯖꯤꯠꯀꯤ ꯃꯃꯥꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯅꯦ? ꯈꯪꯗꯦꯗ, ꯏꯃꯥ ꯂꯥꯛꯑꯒ ꯇꯧꯍꯜꯂꯛꯀꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯍꯦ, ꯑꯊꯨꯕ ꯑꯣꯏꯔꯝ ꯇꯥꯔꯦ, ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯅꯝꯃꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ, ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯇꯣꯡꯉꯥꯜꯂꯤ꯫ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ, ꯃꯆꯥꯅ ꯃꯃꯥ ꯅꯨꯡꯁꯤꯕ, ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯅꯨꯡꯁꯤꯕ, ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯕ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯕꯅꯤ, ꯄꯨꯟꯁꯤꯟꯕ ꯌꯥꯔꯔꯣꯏꯗꯕ꯫ ꯈꯨꯠ ꯊꯤꯟꯗꯨꯅ ꯈꯦꯠꯅꯐꯝ ꯇꯥꯛꯎ ꯍꯥꯏꯔꯕꯁꯨ ꯈꯦꯠꯅꯐꯝ ꯈꯟꯗꯣꯛꯄꯗꯤ ꯉꯝꯂꯣꯏ꯫ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯗ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯈꯦꯠꯅꯕ ꯂꯩ꯫ ꯈꯦꯠꯅꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟꯕ ꯃꯤꯁꯛ ꯑꯣꯏꯍꯜꯂꯤꯕ꯫